ꯃꯌꯥꯝ ꯀꯃꯥꯏ ꯄꯥꯟꯅꯔꯤꯒꯦ ꯑꯩꯗꯤ ꯈꯔꯅꯤ ꯃꯥꯡꯉꯨꯔꯦ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯃꯤꯁꯤꯡꯅ ꯍꯪꯉꯦ ꯚꯤꯗꯤꯑꯣ ꯀꯩ ꯁꯦꯝꯗꯣꯏꯅꯣ ꯑꯗꯨ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯃꯃꯝꯗꯤ ꯍꯪꯉꯦ ꯍꯤꯟꯖꯥꯡꯒ ꯂꯩꯇ꯭ꯔꯕ ꯑꯗꯣ ꯍꯤꯟꯖꯥꯡ ꯂꯩꯇꯕꯩ ꯅꯠꯇꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯌꯥꯗꯤ ꯃꯇꯝ ꯈꯔ ꯁꯪꯗꯦ ꯊꯕꯛ ꯌꯥꯝ ꯀꯜꯂꯦꯕ ꯑꯗꯨꯅ ꯃꯤꯅ ꯍꯪꯉꯛꯄ ꯈꯨꯗꯤꯡ ꯑꯗꯨꯝ ꯊꯕꯛ ꯀꯜꯂꯦꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯃꯇꯝꯅꯦꯅ ꯌꯥꯝ ꯋꯥꯅ ꯄꯨꯊꯣꯛꯑꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯇꯧꯔꯦ ꯑꯩ ꯇꯧꯒꯦ ꯍꯥꯏꯁꯨ ꯑꯗꯨꯝ ꯇꯧꯕ ꯉꯝꯗꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯊꯕꯛ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯌꯥꯝꯁꯨ ꯁꯥꯎꯕꯤꯒꯅꯨ ꯑꯩ ꯈꯔꯅꯤ ꯃꯥꯡꯉꯨꯔꯦ ꯑꯗꯨ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯦꯔꯨꯝ ꯊꯣꯡꯉꯦ ꯑꯗꯒꯤ ꯑꯁꯤ ꯑꯗꯨꯝ ꯁꯤꯝꯄꯜ ꯍꯤꯟꯖꯥꯡꯅꯤꯗ ꯌꯨꯝꯒꯤ ꯑꯗꯨꯝ ꯊꯣꯡꯕ ꯑꯩꯅ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦ ꯈꯔ ꯍꯥꯞꯆꯟꯕꯅꯦ ꯍꯥꯏꯗꯤ ꯁꯤ ꯃꯊꯦꯜꯒꯤ ꯂꯤꯁꯇ ꯆꯠꯂꯦꯕ ꯑꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯌꯨꯝꯒꯤ ꯈꯔ ꯆꯥꯅꯤꯡꯉꯦ ꯑꯗꯨꯝ ꯍꯥꯞꯆꯟꯕꯅꯦ ꯁꯤꯒ ꯆꯥꯠ ꯂꯩꯔꯦ ꯆꯥꯠꯁꯦ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥꯅꯤꯅ ꯍꯥꯎꯅꯦꯅ ꯇꯧꯖꯕꯅꯤ ꯍꯥꯏꯗꯤ ꯕꯖꯥꯔꯗꯩ ꯃꯥꯔꯀꯦꯠꯇ ꯂꯩꯕꯅꯦꯕ ꯑꯗꯨꯝ ꯍꯥꯎꯅꯦꯅ ꯑꯗꯨꯝ ꯑꯩꯅ ꯆꯥꯅꯤꯡꯕ ꯃꯌꯥꯝ ꯋꯥꯔꯧꯖꯥꯠꯗꯤ ꯆꯥꯠ ꯈꯟꯇꯪ ꯆꯪꯒꯦ ꯁꯤꯒ ꯎꯃꯣꯔꯣꯛ ꯑꯆꯥꯔ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯏꯪꯉꯤ ꯈꯔ ꯌꯥꯝ ꯆꯥꯊꯣꯛꯀꯦ ꯍꯥꯎꯔꯦ ꯍꯪꯒꯥꯝꯒ ꯉꯥꯈꯥꯒ ꯊꯣꯡꯕ ꯁꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥꯅꯤ ꯍꯤꯟꯖꯥꯡꯒꯗꯤ ꯄꯪꯍꯥꯎꯇ ꯍꯥꯎꯋꯦ ꯃꯣꯔꯣꯛꯀꯤ ꯑꯆꯥꯔ ꯑꯩ ꯈ꯭ꯋꯥꯏꯗꯩ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯨ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯂꯩꯇ꯭ꯔꯕ ꯍꯪꯉꯛꯑꯦ ꯑꯩꯁꯤꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ होय केले कहीं देखा आपने लापरवाही का नतीजा है फदिगोमने खल्ला खल्ला चागे फदिगोमने हाँ फलदी कुई है इन्हें वीडियो थामता बजा कहीं तो मतम संग मरे संग लगा नहीं है मैं अभी जंग आ जाओ बन ngamu macha khara chukup sarega thongjanba
พุนแหละLagi capa ko din bukan ulu lebih jauh. Năm nay đi ra ngày nha mẹ. Nhà bố tê. Hào ấy chậm. Mẹ em đi luôn mà đi sân là bọc khai rồi để bọc cả. Punchita đi luôn mà đi cái chả gì. Mà chỉ chả thoại ạ. Bọc khai rồi đấy. Rồi con nghe mà nung đi. Lại thật loài thì chạy ra. Làm hình chân là loài đi. Thôi Thôi chắc chưa.
ꯂꯥꯁꯇ ꯃꯣꯔꯣꯛ ꯃꯇꯦꯛꯒ ꯁꯥꯏꯖꯜꯂꯨꯔꯦ ꯁꯥꯕꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯆꯥꯕꯁꯦ ꯂꯣꯏꯔꯦ ꯂꯣꯏꯄꯝ ꯆꯥꯕ ꯉꯝꯗꯦ ꯌꯦꯔꯨꯝ ꯃꯔꯤꯁꯤꯅ ꯑꯩ ꯖꯒꯥ ꯂꯩꯇꯦ ꯄꯨꯛꯇ ꯊꯟꯖꯟ ꯂꯩꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯂꯣꯏ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯂꯣꯏꯕꯥꯎ ꯌꯦꯡꯉꯨ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯇꯦ ꯍꯥꯏꯕ ꯃꯤꯁꯤꯡꯗꯨꯁꯨ ꯉꯁꯤꯗꯤ ꯊꯥꯡꯒꯠꯄꯤꯔꯦ ꯑꯩ ꯊꯥꯡꯒꯠꯂꯛꯀꯅꯤ ꯁꯨꯝ ꯇꯣꯏ ꯇꯣꯏꯅ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯒꯅꯨ ꯀꯃꯦꯟꯁꯨ ꯇꯧꯔꯣ ꯑꯩ ꯄꯨꯛ ꯄꯣꯛꯈꯥꯏꯗꯣꯔꯦ ꯂꯣꯏꯁꯜꯂꯒꯦ